Lakhipur online putok saba July ki tang kunithoi leibok pokpanumik ki Khomjinba Pao tabirase ahan bada maroi Pao Silchar da lupa lak nifu mangarom ki oikadaba sana ki biskut phagat khre miyoi amasu phare Uparashtrapati Jagdip Dhankar mahaki haksangi pibam namaram oiraga pham thadokpa ki cherol pisin khre Mite yellow may ki midyang amasung wakalon ki matangda seminar paper singi compilation phone kre anga mathau singbu ikai khomna kre Asangba communication na sinduna lang thabal da laiba Dr. Kamal Literary Complex da larik ani phone kre Dhaka gi school da fighter jet plane amata sinduna miyoi kun sire chama henbana asoka panang kre amasung China da sariba dam asina Assam da Brahmaputra turel gi pibam da chauna ahongba porakadra haibagi pipainare Haujik mapung Pao tabirase Kasar police na Silchar dangarang lupa lak nifu mangarom gi mamal oigadaba sana gi biskut sing phagat khre Kasar gi senior SP Nomal Mahatana haiki bada sana gi biskut pusin bagi matang da thajaba jaba pau gi matungina Silchar police station gi makhada leiba Ramnagar bypass manakta operation ama chathaki operation aduda chaurakna gram chamri ga kuntra mapan lumba sana gi biskut ahum phagat ki haire Hauki bathangze namita thoki bathodok asiga mari leinana manipur gi churachanpur dagi ni haiba khamneu monlua koba miyoi ama sana gi biskut sing aduga loinana phagat ki bane বৈধ সামগ্ৰী সৰবৰাহৰ বিৰুদ্ধে আমাৰ যি অভিযান আছে অব্যাহত আছে আৰু যোৱাকালি আমি এটা বিশেষ সূত্ৰৰ পমখেদি আমি এটা অভিযান আৰম্ভ কৰিছিলো আৰু এই অভিযানটো আমাৰ শিলচৰ বাইপাছৰ ৰামনগৰ অঞ্চলত এই অভিযানটো চলিছিল আৰু অভিযান কালত আমি এজন ব্যক্তিক আমি যেতিয়া কৰায়ত্ব কৰো আৰু সেই ব্যক্তিজনৰ পৰা আমি তিনটাকৈ সন্দেহজনক ভাবে তিনিটাতকৈ সোণৰ বিস্কুট আমি জব্দ কৰিবলৈ সক্ষম হলো আৰু জব্দকৃত তিনিটা সোণৰ বিস্কুটৰ ওজন হৈছে 439 গ্ৰাম আৰু ইয়াৰ সুৰাং বজাৰত ইয়াৰ মূল্য প্ৰায় 45 লাখ টকা হ'ব আমি গোটেই বিষয়টো অনুসন্ধান কৰি আছো আৰু এজন ব্যক্তি যাক আমি গ্ৰেপ্তাৰ কৰিছো তেওঁৰ নাম হল খামনেও মুণ্ডুৱা তেওঁৰ ঘৰ হল লামকা পোষ্ট অফিচ আৰু জিলা চুৰাচান্দপুৰ মণিপুৰ Leibak asigi Vice President Jagdip Dhankar na ngarang numidang wairamda mahaki masagi phibam na maram oiraga mahaki pham thadokpagi cherol pisin khre masagi chahi 63 suraba Sri Dhankar na ngarang Rashtrapati Draupadi Murmu da mahaki resignation letter adu pisin khibani pawasigi matungina mahaki mahut sinanaba anopa mikhalama numit humphuni gi manungda pangthoklaba yana leiri Mite yellow may ki midyang amasung wakalon gi matangda seminar paper singi compilation phongdokpa kaloinana resource person scholar sing amadi anga mathau singbu ikai khomna jabagi thoromama July gi tang kunda yai phasanglen thogon marup jaribon laisram kun hela kandida malem mite gi asengba mayek chatna hanbalup Assam na sinduna pangthokre laisram khogen president malem mite gi asengba mayek chatna hanbalup Assam na mifama pu oiduna pangthoki ba thoromasida Naurem Chorjit Luchinghan Ahan Taranithoi Haunasang Apokpa Marup Laurembam Chandradhon Angamba Laurembam Khongnang Thabaning Sing Lupasam Bimola Sharma President Jaribon Apunba Maira Paibilup Dr. Oinam Usarani Assistant Professor Lala Rural College Dr. Sagapam Merina Assistant Professor Nehru College Poilapul Laisram Achiba Resource Person Laisram Amutombi Resource Person Asinachingba Miyoi Singna Phamba ki leiting oibiki taramna okpagi warol Yangkhom Chandrajit Joint Secretary Malem Mite gi asengba mayek chanhan balup Assamna pikhi aduga wahodok warol na Laurembam Joykanta Secretary Malem Mite gi asengba mayek chanhan balup Assamna thambiki thoramasida Assam gi panchayat mikhalda mai paklaglabi S Bharatibu taramna okhi loinana K. Robindro National Coach Futsal L. Rajkumar Instructor Hailakandi District Taekwondo Association Kayan Paibam Chingthang Mangang Instructor Hailakandi District Karate Do Association T.H. Hemchandra President Hailakandi Thangta Association Loinana Masana Kayamarum gi Sanaroi Kunithoida Ikai Khumnaki Lengbirakkiba Singilaktagi Moirangjam Debo Subram Sahitya Bhushan Kambam Chandrasekhar Potharaba Principal Sanarai Mitei Higher Secondary School Naurem Sanahal Potharaba Principal Sanarai Mitei Higher Secondary School
Senjam Bikram Advocate Hailakan Bar Association Sagapam Biren Lakhipur Moirengzam Ahan Ibungo Laina Tombi Assistant Teacher Apok Pamahikon Amasung Tambaluna Chingbana Wapong Thambiki Laisram Ranjit Organizing Secretary Malem Miteki Aseng Bamayek Chanhan Balup Asamna Thagatwarol Thambiki Bagaloinana Mifam Mapu Angambana Thauramadu Mai Pakna Luisin Ke Haire RDC Lakhipur Kuno Amadi Lakhipur Kuno Maira Pai Bilubna Handakta Khankraba Lakhipur Block ki AP President Oinam Biramani Vice President Sangai Mai Rongmai Amadi GP Member Punima Sarma Butaramna Okpagi Thoramama Kuno Mando Pachobada Ngarang Pantokre Thoramda PH Brazaras President RDC Kangabam Santi Kumar Retired SCS Oinam Biramani Sangai Mai Rongmai Punima Sarma Konjangam Ongbi Aruna Devi ex-ZPC K Anita Amadi Ripendra Sarmana Mathang Sidna Mifam Mapu Athoiba Mithung Amasung Ikai Kumnajaba Mithung Sing Oina Dais Tapamki Taramno Kiba Duda Tongan Balup Amadi Lana Miyoi Singna Lengyan Fi Kudul Tamdana Haraute Amba Phongdoki Nauna Khankraba Makoi Ahomnasu Kanglup Ki Oiba Khenaba Tamdana Miyamgi Yaiphana Bagi Thabak Thoram Singda Saruk Yagani Haibagi Wapam Su Phongdoknaki Aina Samhaido Moina Yadabadagi Aise the lip king Tangashan, I lips again, Lipnate, Adubu, uncontested in a car of the Mayam, Punuki support the unconditional to car of Matunda, Hojikamu, Tenogi President, Lakipur, Blocky President, AP President, Kandire, Hojiki, Todang, Hawaii, Aina Puriba area, Sigi, Mayam Sigi Nimba, Karamonga in a Tongamangam, Gadagi, Hivasi Egi, Yamaki, quite a little bit Todang money. Angwanda Rongmai Sukang de Mitei Sukang de say election da Angwanda yam help away. Mitei Singna Su Angwanda 100% di Angwanda help to be Adugi the Makta Tagajari Ado Aina say election lepise Aduga Ngamise ego to beginate not to be a proud person but say Aina Ngamba say public servant public serve to begini aina aduna ase engam rimakhaidi with honesty and gratitude I 100% thabak to ge hai sini aduna praja sing du su aina request awi I politics line da se ano bani aina changi se so I don't have any knowledge about this ado praja sing du su aina request awi I want to help to aduga leader sing du su aina request awi I want to advice PBU aduga public mayam akoi punna suminarasi hai se agi request ni lagliba sarkar dagi sakthung lakpa khudimak aina tiliba ibong sing ichan sing inama sing punamakta aina tana jaraga kari tawba jai natraga jadi haibodo ai miyam gi mangda thangjaraga miyam gi seba ai tawjagani loinana aina hainingbadi ai khoi Maitai se amata oina punsan si haibase punsan bangam de ngasi phauba ai ngasi kayam nungai gani fighting tawraga ai se karai mi kayam wa na karai haibodo miyam na adum khangi ai ngasi member ama oina karai se ai jamna wa na karakhibani adumakpu ai di ngasi mayam na ingonda nusidana wa number 8 ki Yoy Kurimangna, I would consider a board among Pibiraga. I would Miami Seba Pangan Base. I Laman Tonzari, Hina Sukanjay, Loinana, I not I get pocket, I get pig at the Banate, Allah Potatunkaya, Inao sing in a massing Punamakatana Zeraga, Ainangam Jabakra, di Miami Sebata, Zege, Hydana, I Amuka, Hanasukuram Jari. Kasar Jilagi Oina, Mahima Singilamda Todok and Dognaman, Manjil Tariba Mahiro sing the Pipa Mana. Gitara Nepal Memorial Award lising ani ka kunmanga mana si handak Sonai Bera Baktagi Sinam Ibochagi Masanupi Indoor IIT gi mahiroi Sinam Jaipabichan Nudangarang Award Committee Sigi Executive Member Pranoi Pal CRCC Palongkat Cluster Amasung Advisor K Karunana Masagi Sangai da Chatuna Kusinakre Award asida Lingyan Pi ama Memento Amasung Lupa lising ani yauri Socio-political commentator amasung retired IPS officer Posongbam Sunamanina manung matam chadana laikidabada Jimwak IPSA Jiribam branch SWA amadi KSA Jiribam branch na
thamoi songna awaba phongdoragli mahakna hingligaida lamdam asida nongma kangdana thokliba isu singda miyam gi mit nakong oigataba wafam kaya phongdoktuna miyam bo chumba lambida lamjing biramba amadi afaba samasama oinanaba mahangna pibiramba pautak kaya kaujaroi haina lubasigi apunba cherol amada phongdoragli Asangba communication na sinduna Dr. Gokul Chandra na iba wari masagi lairik hanubagi ningai amasung saireng lairik anoba punsi lairik ania singarang langthabal da laiba Dr. Kamal Literary Complex da phongkre thoramda Manipuri Sahitya Parishad Impal gi President Longjam Joy Chandra na Chief Guest Kangjam Radha Kumar Retired IAS na President amasung Manipuri Sahitya Parishad Assam gi President Dr. Purisabam Biramani na Guest of Honor Oibiki Numida Sigi Thoramda Aibagi Saireng Wareng Singh Sagnairaba Aiba Ngangbam Nabakishor Guru Aribam Ghanapriya M.A. Hasim Salam Kheda Laisram Modumongol Rita Thoksom Naurem Rajendra Laisram Romola Amasung Chongtham Nandana Miyamda Pathoktuna Tahankhi Chief Guest ki warolda Longjam Joy Chandrana Sahitya Art amasung Culture na Haujiki Matamda Santi Purakani haibagi thajaba thamki Program gi Anchor na Hanagi AIR Impal gi Announcer Yambem Tombino Oibiki Haukiba Jun Thagi Taramapanda Jaribon Bhetla Pargi Yumdagi Thokibadagi Hanjilakidaba Khangenbam Dhananjoy Miyasi Mapugi Thaujalamadi Social Media da Pau Phaunaduna Ngarang July gi tang kunmathoida Hojai Gorsara gi labukta miyamna thengnabadagi pubiraktuna mahaki mung manungi miyoi singa unakre Bhetla Par Bhetla Par jaga lagi no Hangam sagai ni kai sagai hangam Bangladesh Air Force ki F7 BGI training jet plane ama ngarang Dhaka gi Milestone School and College ki building da tasinduna mahiroi taratret oza ani amasung pilot flight lieutenant Muhammad Tawkir Islam yauna miyoi kunsire miyoi chama ki mathakta sokapan nangkre makoi gi manungda khara magi phibam runa leiri Thodog adu ngarang nungtil pung amaga minute 19 tapa matamda school gi mathol ani gi building adu gi mathakta tasin khibani China gi Yarlung Sangpo Turel da saba hogaliba achouba dam asina Assam gi longmi sing ngami sing amasung ising ichau gi phibam da hena sokalakpa yai haiba wapam media da toina ngangnaba thengnare China gi Yarlung Sangpo hairiba Turel asi Assam da chiliba Brahmaputra Turel asini Turel asi gi mathakta sariba dam asina nongju gi matamda ising ichau henkalhanba jai natraga ikang thadana hena ising gi awapa mayokna ba yai haina akiba poknari Mukhyamantri Himanta Biswa Sarma na miyam gi akibadugi matangda Brahmaputra Turel asida itilaba Turel masa masa kayamarom samnari maramaduna dam asina sokan badasu ngakthokpa ngamgani hairi adubu akoibagi phibam ngak senbagi lamda thabak tawriba sing amasung opposition gi luchingba singnadi mega hydropower dam sariba sigi matangda Bharat Sarkar da hena kanba diplomatic khongthang lokhatana batabi tawri Dam sariba mapam asi Arunachal Pradesh ngamkhaidagi chaurakna kilometer 50 rom walingaida China gi Great Bend manaktani District Kang Association jiribamna sinduna Dibong Khunau Community Hall gi kangsangda sanariba ahanba mix District Kang Tournament lising ani ga kunmanga gi ngarang sanakiba pre-quarter final round match ta MITL na MNC Ebo Panjal Mapan Tarita Maithihan Kre Match asi E Dewan Amadi H Inaupisakna referee Amadi scorer Oibiki Ngasi nungtil pung amataba matamda Ichel Ega Yawol Biga Sanaragani Energy Healing Center Rongpurda computer gi matenna Anoba Madi Ariba Anaba Singbo yung khangdokpuna dayan bahawsare computer gi matengna makal makagi Anaba Singi report logthokpuna haksangi awatna machal kaya menkhananaba amadi supplement piduna naturopathy amadi magnetotherapy na layon bajaragani maruwaina nupigi laina sing I watpa angang khawgi laina angang oidaba nupa singi phambi sonbagi laina prostate gland chawthokpa kidney amadi ising marigi anaba nung leiba sinus diabetes BP, stroke, paralysis, nerve amadi brain gi anaba, khwang naba,
khutang chikpa spondylitis phai chingba liver amadi chakhau gi anaba piles wakhal gi anaba tumba yadaba sor chinba gi laina sine chingba layang da yarakani loinana matam sangna hu chen hidak charakpadagi side effect amadi I da hu chen ba toxin lairakpa I watpa gi anaba koktanaba amadi steam bath ki kudong saba laisare Silchar Rongpur Part 2 gi Stone Crusher manakta lairiba Energy Healing Center da ngasimak gengsimbirabu mangjongna appointment ki damak mobile number 9395-732-456 number asida call tawbirakna bakhanganjari Lakhipur online channel asibu yengbiri basingna pawa sibu like amadi share tawbiu amadi hojik phawa channel asibu subscribe tawbidri basingna subscribe tawbiu aroibada maruoiba pau amukhanna Silchar da lupa lak nifu mangarom gi oikadaba sana gi biscuit phagat khre miyoi amasu phare Uparashtrapati Jagdeep Dhankar mahaki haksangi pibam namaram oiraga pham thadokpaki cherol pisinkhre mite yellow may ki midyang amasung wakalon gi matangda seminar paper singi compilation phongkhre angam mathau singbu ikai khomnakhre asangba communication asinduna langthabal da leiba Dr. Kamal Literary Complex da larik ani phongkhre Dhaka gi school da fighter jet plane amata sinduna miyoi kun sire chama henbana asoka panangkhre amasung China da sariba dam asina Assam da Brahmaputra turel gi pibam da chauna ahongba porakadra haibagi pipainare Lakhipur online YouTube channel gi pau sandok jaba ngasigi oinadi matang asida loijare